ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯆꯦꯁꯝ ꯅꯋꯥꯖꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯁꯥꯎꯊ ꯀꯣꯔꯤꯌꯥꯒꯤ ꯇꯤꯛꯇꯣꯛ ꯀꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯅꯨꯄꯤ ꯑꯃ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯑꯃ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯚꯤꯑꯥꯏꯄꯤ ꯐꯦꯟꯅ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯀꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕꯤ ꯅꯨꯄꯤꯁꯤꯡꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯤꯒꯤ ꯏꯟ ꯗꯤꯇꯦꯜꯁ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯇꯤꯛꯇꯣꯛꯇ ꯐꯣꯂꯣꯋꯔꯁ ꯂꯥꯈ 3 ꯍꯦꯟꯅ ꯂꯩ꯫ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯕꯒꯤ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯃꯈꯛ ꯂꯩ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯃꯅ ꯅꯨꯄꯤꯁꯦ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯐꯤꯔꯦꯞ ꯑꯃꯈꯛ ꯂꯧꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯃꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯃꯤꯟꯅꯅꯕ ꯄꯥꯔꯠꯅꯔꯁꯤꯞ ꯑꯣꯏꯔꯛꯄ ꯊꯥ 4 ꯁꯨꯔꯛꯄꯗ ꯅꯨꯄꯤ ꯑꯁꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯐꯣꯟꯁꯤ ꯁꯥꯏꯂꯦꯟꯗ ꯂꯩꯈꯤꯕꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯁꯨꯏꯠꯀꯦꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯎꯈꯤꯕ ꯃꯐꯝꯁꯤꯗꯒꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 200 ꯂꯥꯞꯅ ꯆꯤꯡꯒꯤ ꯖꯒꯥ ꯑꯃꯗꯒꯤ ꯐꯪꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯅꯨꯄꯤꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ, ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔ ꯃꯥꯡꯂꯣꯝꯗ ꯄꯨꯈꯠꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥ ꯑꯣꯏꯗꯧꯔꯤꯅꯣ? ꯉꯁꯤ ꯃꯤꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯌꯨꯟꯖꯤꯌꯥ ꯀꯧꯕꯤ ꯁꯥꯎꯊ ꯀꯣꯔꯤꯌꯟ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ꯫ 2024ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12ꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯕ ꯁ꯭ꯋꯥꯏꯗ ꯃꯄꯥ ꯑꯃꯅ ꯃꯥꯒꯤ ꯐꯣꯟꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯠꯁꯑꯦꯞꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯀꯣꯔꯤꯌꯥꯒꯤ ꯀꯥꯀꯥꯎꯇꯣꯛ ꯍꯥꯏꯔꯤꯕ ꯑꯦꯞꯁ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯦꯁꯦꯖ ꯑꯃꯈꯛ ꯊꯥꯔꯝꯃꯤ꯫ ꯃꯄꯥꯅ ꯆꯨꯝꯅ ꯁꯨꯝ ꯃꯆꯥꯅꯨꯄꯤꯗ ꯃꯦꯁꯦꯖ ꯊꯥꯖꯔꯤꯕꯅꯤ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯕꯛ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡ ꯈꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯁꯥꯏꯠꯇꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯑꯌꯨꯛꯀꯤ ꯄꯨꯡ 3ꯃꯨꯛ ꯇꯥꯕ ꯁ꯭ꯋꯥꯏꯗ ꯃꯄꯥꯒꯤ ꯐꯣꯟꯁꯤꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯈꯔ ꯇꯦꯜꯂꯞꯅ ꯄꯥꯎꯈꯨꯝ ꯑꯃꯈꯛ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯒꯤ ꯃꯦꯁꯦꯖ ꯑꯁꯤꯅ ꯑꯔꯣꯏꯕ ꯐꯪꯕ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯃꯄꯥꯅ ꯀꯩꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯔꯣꯏꯕ ꯃꯦꯁꯦꯖ ꯑꯁꯤ ꯂꯥꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯌꯨꯟꯖꯤꯌꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯝꯃꯤ꯫ ꯐꯪꯂꯤꯕ ꯃꯐꯝꯁꯤ ꯃꯍꯥꯛꯀꯤ ꯄꯣꯛꯐꯝ ꯁꯤꯑꯣꯜꯗ ꯅꯠꯇꯦ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯈꯤꯕ ꯏꯟꯆꯟꯗꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯣꯔꯊ ꯖꯤꯑꯣꯂꯥ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯂꯩꯕ ꯆꯤꯡꯒꯤ ꯂꯝ ꯑꯣꯏꯅ ꯇꯧꯕ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 200ꯃꯨꯛ ꯂꯥꯞꯄ ꯃꯨꯖꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯑꯣꯏꯅ ꯌꯨꯟꯖꯤꯌꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯀꯣꯔꯤꯌꯥꯒꯤ ꯈꯨꯡꯒꯪꯒꯤ ꯂꯝꯗꯝ ꯑꯃꯈꯛꯅꯤ ꯑꯃꯁꯨꯡ ꯌꯨꯟꯖꯤꯌꯥꯒ ꯃꯐꯝꯁꯤꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯃꯔꯤ ꯂꯩꯅꯗꯦ꯫ ꯌꯨꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯕ ꯃꯇꯝꯗ ꯑꯣꯏꯔꯝꯂꯤꯕ ꯁꯤꯟ ꯑꯗꯨ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯏꯁꯤꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯌꯨꯟꯕꯨ ꯑꯣꯠꯄꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕꯗ ꯗꯥꯛꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯟ ꯁꯤꯕꯒꯤ ꯃꯔꯝꯁꯤ ꯈꯧꯔꯤ ꯆꯔꯝ ꯆꯦꯈꯠꯄꯅ ꯑꯣꯏꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯨꯟꯖꯤꯌꯥꯕꯨ ꯊꯤꯅ ꯐꯨꯕꯤꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯈꯧꯔꯤ ꯆꯔꯝ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯤꯡꯂꯛꯇ ꯂꯪꯊꯣꯛꯂꯝꯕꯅꯤ꯫ ꯌꯨꯟꯖꯤꯌꯥꯒꯤ ꯆꯍꯤ 20 ꯈꯛ ꯁꯨꯕꯇ ꯉꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯂꯤꯕ ꯃꯪꯂꯥꯟ ꯑꯁꯤ ꯐꯪꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯥꯏꯚ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯇꯧꯕꯗ ꯌꯥꯝꯅ ꯄꯔꯁꯣꯅꯦꯂꯤꯇꯤ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯍꯥꯛꯅ ꯊꯥꯒꯠꯂꯤꯕ ꯀꯟꯇꯦꯟꯠꯁꯤ ꯗꯥꯟꯁ ꯀꯚꯔ ꯇꯧꯕ, ꯃꯦꯀꯞ ꯀꯔꯝꯅ ꯇꯧꯒꯅꯤ ꯇꯥꯛꯄꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯎꯠꯄꯅꯆꯤꯡꯕꯅꯤ꯫ ꯌꯣꯒꯥꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯐꯪꯅꯕꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯍꯧꯗꯣꯡ 3ꯁꯨ ꯂꯩ꯫ ꯃꯃꯤꯡꯅ ꯒꯨꯒꯨ, ꯌꯦꯄꯤ ꯑꯃꯁꯨꯡ ꯇꯣꯔꯤꯅꯤ꯫ ꯃꯍꯥꯛꯁꯦ ꯊꯤꯌꯦꯇꯔꯗ ꯌꯥꯝꯅ ꯉꯥꯎꯖꯩ꯫ ꯏꯟꯇꯔꯇꯦꯟꯃꯦꯟꯠ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯂꯝꯁꯤꯗ ꯀꯦꯔꯤꯌꯔ ꯑꯃꯈꯛ ꯁꯦꯝꯒꯠꯄ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯌꯥꯝꯁꯦ ꯃꯨꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯌꯨꯟꯖꯤꯌꯥꯒꯤ ꯀꯦꯁꯁꯤ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕ ꯀꯣꯔꯤꯌꯥꯗ ꯇꯤꯛꯇꯣꯛꯁꯦ ꯃꯇꯧ ꯀꯔꯝꯅ ꯌꯨꯖ ꯇꯧꯏ, ꯃꯔꯨꯑꯣꯏꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯃꯇꯥꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯚꯤꯌꯨꯋꯔꯁꯤꯡꯒꯤꯗꯃꯛ ꯇꯤꯛꯇꯣꯛꯁꯤꯗ ꯔꯦꯡꯀꯤꯡ ꯁꯤꯁꯇꯦꯝ ꯑꯃꯈꯛ ꯂꯩ꯫ ꯀ꯭ꯔꯤꯌꯦꯇꯔ ꯑꯃꯈꯛꯅ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯔꯤꯀꯥꯟꯁꯤꯗ ꯅꯍꯥꯛꯅ ꯄꯩꯁꯥ ꯌꯥꯝꯅ ꯗꯣꯅꯦꯠ ꯇꯧꯔꯤꯕ ꯃꯈꯩ ꯅꯍꯥꯛꯀꯤ ꯔꯦꯡꯀꯤꯡꯁꯤ ꯋꯥꯡꯈꯠꯂꯛꯇꯣꯏꯅꯤ ꯑꯃꯗꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯁꯤꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯕꯤꯗꯣꯏꯅꯤ꯫ ꯂꯦꯚꯦꯜ 50 ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯔꯦꯡꯀꯤꯡ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯁꯤꯒꯤ ꯔꯦꯡꯀꯤꯡ ꯑꯁꯤ ꯌꯧꯒꯦ ꯍꯥꯏꯔꯒꯗꯤ
nahakna chaurakna dollar lakh amaga lising tara donate tawu mathau tai chaurakna India gi paisa da paragade lupa crore amagi maya da oirakani hairiba paisa si Korea macha amana sahi amada normally oina tanma ngamba nate amasung internet ta masak fazana khangdaba mi amada asuk yamba paisa si spend tawba habasi yamna dingakni oiba wafam ama oidawrini platform asida nupa amakhak lei maki maming si nickname oina black cat haina khangnai mahaki asengba mamingna choi kawi aduga mahaki level sina 46 subada lei level asi yoroknabagi mahakna spend tawrungdaba paisa si chaurakna dollar lising humdra dagina humdra manga muk oiramgani India gi paisa dana chaurakna lupa lakh humdra fawagi manungda oidawrini TikTok ki live streaming tawbagi sangsar sidadi mahaksi royalty ni haibadi online da gift thaba miyoi amakhakni VIP singi manungda mahaksu VIP amakhakni live streaming gi manung sida mahakpu laklabadi creator na adum yamna laina khangi mahakna donation tawroklabadi creator singna mangonda attention pi Mr. Choi na su mangonda attention pirak lisi adum khangi mahakna miyamda masase IT company amagi sioni hairami mahak se coding tawba web developer oiba amadi business run tawi haina su miyamda hairami mai paklaba entrepreneur amakhakni mahak se paisa yamna donate tawba content creator singi fan amakhak oibata nate masana masasi yamna tawba ngamba achawba mi amani haina miyamda uhali wafam asi yunjia gi mapana investigator kanguda kona thodok thokhraba matungda hairakpani Mr. Choi na mahak masasi nauna machin tumkhalakliba social media influencer natragana social media content creator mayam sibu fazana lamjing lamtakpa ngamba guide amani haina hairami 2024 gi May thadani Mr. Choi na yunjia gi live ta lakhibasi ahan medadi mahak se chumnagi viewers amakhakni yunjia gi live streaming sida comment tawri amasung donate chu tawroklami kaiguma matamdadi live streaming session amada Mr. Choi na yunjia da dollar chatrat yankai muk donate tawi India gi paisa dana chaurakna lupa lising humdra mukki maya da oidoini audience semgatpa hawriba yunjia gi damaktadi sumaina donation tawraktuna support tawbirakpasi mahakki dilaibak favani amadi nupa asibu mahakna masak khanglami masagi matung private message ta amuk laklami TikTok ki market si yamna fazana aina khangi nangi subscriber si yamna thuna hengat hanbigi haina Mr. Choi na haireklami social media creators ki yamna talent leiraba manager amakhakni su hairami mahaki mathau si content sembada guide tobiba makhoi gi channel chauthok hanbada mateng pangba mayam se tobiraga profile dagi lakpa profit sida mahaki share su lawrami mahakna explain tawriba mawong sidi yamna genuine oiba business model amakhakni aseng bagi su Mr. Choi na content creator khara yamna afabu ohenkhibagi maming leirami mahaki mityeng makhada miyoi kaya ama mai pakhre mahaki record si yenguragadi Mr. Choi na hairiba wafam sing asi thajaningai oirami yunjia gi agency na Mr. Choi gi offer se yenglami mahaki mawong se pambadagi partnership oibada yanarami contract sign tawnarami yunjia gi damaktadi wafam asi magi punsi da phangba achauba khudong chaba amakhak oirami mahak se theater yawbusu hawrabani amadi Instagram da theater gi acting tawraga video thagatpasu hawrami adabu miyamna sakhangnabagi damak social media da yamna yamba followers laihanba amakhak mathau tarami followers yamba haibasi mina yamna yengdoini mina sakhangbiragadi acting gi audition tawba fangaga role ama fangdoini wafam asidi entertainment industry gi lambi sida asengba real career ama amuk oiraktoini wakhal siga loinana yunjiana Mr. Choi gi mateng lawribani adabu yunjiana di mahakna yamna thajariba nupa asina mahakki punsi loisin birakani habadi kaisu khalude makhoi ani partnership tawrba matungda yunjia gi punsi ohong makhara lakpa hawrami hawrakpadadi chumnagi business ki oiba khak malami Mr. Choi na yungi life thabagi matamda anauba wakhalon ama puthoraklami live se hena broadcast tawa pamlami live se sangna thaba amadi tongan tongan matamda broadcast tawbusu pamlami ma ki wakhalon gi matung ina ayuki pung ani ahum mari swaida live thabasina tongan tongan ba
international viewers kaya ama yenglakani attract torakani hairami tongan ba country dagi follower fanglagadi yamna thuna channel su subscriber hengalakani Mr. Choi di hiram sida khang haiba haibadu oibana Yunjiana mahaki wafam asi thazarami maram asina Yunjiana live thabasi henna sangna tharami Yunjia hanadi chumnagi nungdingi matamda live se ngahektang thabani hojikti athengba ahing fawba mahaki live se tharami pung kunmari gi manungda pung taragani thoidi live thabasi normal ama oiraklame masigi matung personal oiba henjalaklame numit ama yun magi marup amaga coffee thaklame makhoi ani wari watai sum tawraga leirikan sida yungi phone sida notification mathang leptana laklame minute kharagi manungda message kunthra muk laklame marup sina kaidawrage hanglame matam sida yunna magi phone screen si utlame Mr. Choina mahaki location asi tracking app ama install tawraga track tawraga lairami masina maram oiraga Yunjia kadai da lai habasi mahakna yamna laina khangba ngami Mr. Choina Yunjia kadai da lai habasi yengsinduna adum lairi report amagi matung inna Mr. Choina mahakna tawriba sida kaisu asoiba laite amadi mahakna yunbu track tawba sida yunbu nungai handaba laite khalame nangi pung taragani thoi sangba live stream si aina yenglibani amasung nangi khongthang khudimak aina senaribani haibasi nangna karigi gyan tadribano haina Yunjia da hanglame Mr. Choina thazarami madudi mahakna tawribasi yungi career gi damaktani mahakna Yunjia da nangse aigi ichanupi oina khallibani hairami chindana ichanupi gumbani haiba aduga tawthorakpa thabak sidadi yamna sathirami Mr. Choina Yunjia se kudum challaga thambagumbani karama matamda live broadcast tawgani karama makhalgi content semgani amadi mahakna nongmasida kari tawgani habasi Mr. Choina loina lepami karigumba yunna hairiba rules mayam se indraba adu oiragadi Mr. Choi yamna saurami mahakna yunda amuk fazana tawbigani amukna fazana kihangani Mr. Choi gi mawongsi mibu hurt tawhanbada yamna heisinglaba amagi mawongni mahakna yunbu masa se safe oi haibagi wakhal se khalhande yunga loinariba miyoisingna mahaki mawongsi khangba horoklame report ki matung inna mahak se yamna stress oirami Mr. Choi na control tawbagi behavior si yunna mahaki family da hairami Yunjia na mahaka kabak khangnaba miyoi amada hojikkan se partnership tawrubana maram oiraga miyoi amaga yanadaba yamna thui hairami adabu mahakna in details study hairamde Mr. Choi ga partnership oiminaba atopa nupi creator kharadi mahake demand se yamna kanbana maram oiraga partnership oibadagi toknarami adabu yundi amu tongalami actress ama oige haibagi manglansi Yunjia gidi pumnamakni aduga social media sina mahakna oiningliba pandam ase fangnabagi yamna maru oiba yumbi amakhakni mahakna karigumba partnership asidagi tokpa taragadi yunna actress ama oiningbagi hotnarakliba mayamsi machet tana tongan ta kidoribani haina khalame Mr. Choina su wafam ase khanglame yunna partnership asida kitang sangthana leiragadi mahakisu matam soidana lakani khallaga partnership asi toklamde 2024 gi September dadi makhoi ani gi marakta yanadaba leibasi thorakpa horoklame September gi tang tarada Yunjia na achumba khara khanglami Mr. Choi IT gi CEO amanate paisa paiba business amani hairaga paisa mayam ama hundoklibasi su achumba oiramde Mr. Choi si migi paisa na makhwang koiraba miyoi amakhak oirami mahakna magi family gi yum asi tawraga paisa kaya ama loan lawrami adubu singbangam lamde mapa khangandana mahakna makhoi gi leijaba atopa family home asi matam sangna thagi oiba renta mingonda pithoklami amadi ahenba paisa na mahakna oirami thagi oiba yum asi gi bharana $150 muk oirami mahakna TikTok ta creator mayam amada chauna donate tawribasi mingondagi puruba paisa ngakto oirami TikTok ta ranking 46 ta leijarabasu mahaki bank account di 0 oirami amadi paisa singulaw haibagi notice mayamna pairaga leirami mai pakpa businessman amani haibasidi sumnagi maikhum amakhakni maikhum asigi marumda Mr. Choina
naha oiribi nupi kaya amada star oihangani haina wasakladuna manak naksilami Yunjiana mayam se khanglakpaga Mr. Choi ga lainariba partnership makha taroi haina chap yungna leplami makha ta na mahakpu track to holaroi amasung mahakpu control to holaroi khalami September 10 numit simaktada Mr. Choi Yunjia unaba laklami thengnaba lakpasi CCTV da loina record torami Mr. Choi na mangonda naksilakpada Yunjiana Mr. Choi dagi lapthoklami mahaki body science dagi Yunjia kiri habasi mayek senglami Makoi anigisi chumna marup apang oibagi partnership oibagi thengnaba nate makoi anigisi marai tognabani masagi matung Mr. Choi na yamna thajadaba thabak amakhak tawroklami mahakna yungi mangda khudu kunthaklami chahi yankhai gi nupa amana chahi kunmari gi nupi macha amagi mangda kullaga partnership thugairaga sakthiganu haina hanjan hanjan haijarami chance amuktang pibiyu hairami adubu yunna makhata na chance piroi hairaga mangakto hairami Mikupsida Mr. Choi da ahongba amakhak laklami video footage asida Mr. Choi na yungi makhutagi phone munba urami masigi matung yunda yamna kuina wari torami kari hainari no haibadi khangdre adubu yun Mr. Choi dagi nanthoktuina chatnabadi hotnari adubu chatpadi ngamlamde masigi matung Mr. Choi mafam ase thadoktuna chatkirami 2024 gi September gi tang 13 numisigi matangda karigumba khara khangminaba mathau tai Mr. Choi gi numit asi normal oiba numit amanate numit sida mahaki mayumsi sis tawsalami amadi nilamsu lauthоклami numit sida mahaki leizaba khudingmak loina mangkhirami mayum makai mahakna upliba maikhum amasum mai pa ani khaliba asa loina mangkhirami numit simaktada Yunjiasu Mr. Choi ga lainariba business partnership asi thugaiduna mangondagi lapna chatlami 2024 gi September gi tang 13 numit sida Inchangi Yongzang Island dagi Yunjia live broadcast tawrami live broadcast tawbasi mahaki di mathau amani camera da smile tawsalaga mahakna nungtigi tawba magi mathau ama oiriba fansinga interact tawrami live asi nungdingi pung 3 swaida loisalami ikhang khanghaudana Mr. Choi amuk yungi manak sida laklami Mr. Choi gi car sida punna faminaraga makoi ani amuk marai tawnarami makoi ani kari wari sanaki haibagi audio di laite adabu matau karamna loisan ki habadi aikoina khangmangami yungi mamana case asigi khwaidagi kiningai oiba matangi maramda detective na mangonda hairam besing adu share tawroklami detective ki matung inna nudin gi pung 3 kuntareta Yunjia CCTV da Mr. Choi gi car manung sidagi thoroknaba hotnai adabu amuk hanna akanba force amaga loinana mahakpu khangching chingchen khirami masigi matung thong thinjin khirami Yunjiana live tharma matung pungkhai fadrikan car manungda Mr. Choi na mahakpu attack tawrami fazana furami masigi matung sor honba leptri fawba khauri charam melaga thami masigi matung Mr. Choi gari thoba horami matung tarakpada mahakna tawriba thabak asina Mr. Choi karamba minyoino haibasi mayamna khangba ngamgani mahakki laifam Seoulda gari thoduna laklami amadi Yunjia gi asiba haksang lotsanaba achoba suitcase ama uraklami miyoi kharana suitcase asi karda haptrikanda magi yum mamangda chingaga puba ui hairami masigi matung muzuromda laklami masigi matungda pung 3 henna gari thoroklami amadi Yunjiaga mari suklai leinadaba mafam amada leplami mahaki journey sida tongan ba mafam Nepalda gari khamlami mahakna mafam sing asida khamliba si thoina police na investigate tawbada mari makhong samnadanaba tawribani September tang 12 gi numit taramdaida Mr. Choi muzugi singsida yoroklami suitcase asi chingduna puraktuna muzagi chingi napi singna maraksida hunjalami adabu mahaki plan sida asoiba khara lairami mafam se thadoktuna lakpada khara chatlaga mahaki gari gi tayar asi komgumba amada pallaga laikhirami thogatlaga chatpa ngamlamde somdana Yunjia gi parents na machanupi mangkhibagi missing report amakhak file tawrami Gyonggi Yongin East Police Station da laiba officer singna case asigi matangda investigate tawba horami CCTV footage ki matengna Yunjia arwebada karam mafamda uki haiba khangdoknaba thidokpa horami makoina yunbu Mr. Choi gi car gi manak sida urami
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯁꯇꯔ ꯆꯣꯏꯒꯤ ꯀꯥꯔꯁꯦ ꯇ꯭ꯔꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯤꯁꯇꯔ ꯆꯣꯏꯅ ꯃꯍꯥꯛꯀꯤ ꯀꯥꯔꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯈꯥꯝꯂꯒ ꯈꯪꯗꯅꯕ ꯄ꯭ꯂꯥꯟ ꯇꯧꯖꯔꯕꯁꯨ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯀꯥꯔꯁꯤ ꯃꯨꯖꯨ ꯀꯥꯎꯟꯇꯤꯗ ꯎꯔꯝꯃꯤ꯫ ꯁꯦꯞꯇꯦꯝꯕꯔ 16ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯃꯨꯛ ꯇꯥꯕ ꯁ꯭ꯋꯥꯏꯗ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯆꯤꯡꯗꯒꯤ ꯌꯨꯟꯖꯤꯌꯥꯒꯤ ꯕꯣꯗꯤꯁꯤ ꯐꯪꯂꯝꯃꯤ꯫ ꯃꯐꯝꯁꯤꯗꯒꯤ ꯃꯤꯇꯔ 50ꯇꯃꯛ ꯆꯠꯂꯒ ꯃꯤꯁꯇꯔ ꯆꯣꯏꯒꯤ ꯀꯥꯔꯁꯤ ꯁ꯭ꯇꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯤ꯫ ꯌꯨꯟꯖꯤꯌꯥꯒꯤ ꯕꯣꯗꯤ ꯐꯪꯂꯕ ꯃꯇꯨꯡ ꯄꯨꯡ 12 ꯂꯩꯔꯒ ꯃꯤꯁꯇꯔ ꯆꯣꯏ ꯄꯨꯂꯤꯁꯅ ꯐꯥꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯒ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯄꯨꯡ 12 ꯆꯪꯈ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯔꯤꯄꯣꯔꯠꯇ ꯄꯟꯕꯗꯨ ꯍꯥꯏꯖꯕꯅꯤ꯫ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯤ ꯌꯨꯟ ꯃꯤꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯋꯥ ꯍꯥꯏꯌꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯗꯅ ꯑꯃꯨꯛ ꯃꯆꯤꯟ ꯊꯤꯔꯝꯃꯤ꯫ ꯃꯤꯁꯇꯔ ꯆꯣꯏꯅ ꯌꯨꯟꯖꯤꯌꯥꯗ ꯑꯩꯅ ꯀꯔꯤꯝꯇ ꯇꯧꯈꯤꯕ ꯂꯩꯇꯦ, ꯃꯔꯩꯕꯨꯗꯤ ꯈꯔ ꯇꯧꯅꯈꯤ, ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯉꯥꯟ ꯆꯠꯅꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ CCTVꯗ ꯃꯥꯒꯤ ꯀꯥꯔ ꯀꯗꯥꯏꯗ ꯆꯠꯂꯤ ꯎꯔꯤꯕꯅꯤ꯫ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯃꯅꯥꯛꯁꯤꯗꯅꯤ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕꯁꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯅ ꯅꯪꯅ ꯀꯥꯔ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯌꯨꯟꯖꯤꯌꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯦ ꯍꯥꯏꯕꯗ ꯑꯔꯣꯏꯕꯗ ꯃꯤꯁꯇꯔ ꯆꯣꯏꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯔꯝꯃꯤ꯫ ꯃꯤꯁꯇꯔ ꯆꯣꯏ ꯃꯃꯥꯡꯗ ꯆꯞ ꯃꯥꯟꯅꯕ ꯀ꯭ꯔꯥꯏꯝꯁꯤ ꯇꯧꯈꯤꯕꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯔꯦꯀꯣꯔꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯌꯨꯟꯖꯤꯌꯥ ꯍꯥꯠꯇ꯭ꯔꯤꯀꯥꯟ ꯊꯥ 7ꯒꯤ ꯃꯃꯥꯡ ꯍꯥꯏꯕꯗꯤ 2023ꯒꯤ ꯗꯤꯁꯦꯝꯕꯔꯗ ꯑꯇꯣꯞꯄ ꯇꯤꯛꯇꯣꯛ ꯀ꯭ꯔꯤꯌꯦꯇꯔ ꯅꯨꯄꯤ ꯑꯃꯗ ꯑꯣꯠ ꯅꯩꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯐꯥꯖꯤꯜꯂꯒ ꯊꯝꯕꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯈꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯁꯤꯗꯤ ꯇꯣꯉꯥꯜꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯊꯔꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯃꯑꯣꯡꯁꯤꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ꯫ ꯌꯨꯟꯖꯤꯌꯥ ꯍꯥꯠꯄꯒꯤ ꯃꯇꯝꯁꯤꯗ ꯑꯇꯣꯞꯄ ꯀ꯭ꯔꯥꯏꯝꯗꯨꯒꯤ ꯇ꯭ꯔꯥꯏꯌꯦꯜꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯕꯦꯜꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯃꯗ ꯑꯣꯠ ꯅꯩꯈꯤꯕꯒꯤ ꯖꯖꯃꯦꯟ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯐ꯭ꯔꯤꯗ ꯂꯩꯔꯤꯀꯥꯟꯁꯤꯗ ꯑꯃꯨꯛ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃ ꯍꯟꯗꯛꯇꯤ ꯃꯤ ꯍꯥꯠꯂꯤꯕꯅꯤ꯫ ꯃꯤꯁꯇꯔ ꯆꯣꯏ ꯍꯧꯖꯤꯛ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔꯒ ꯂꯩꯔꯤ꯫ ꯌꯨꯟꯖꯤꯌꯥꯒꯤ ꯃꯤꯁꯤ ꯑꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯀꯣꯔꯤꯌꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯖꯁꯇꯤꯁ ꯐꯣꯔ ꯌꯨꯟꯖꯤꯌꯥꯁꯦ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯌꯨꯟꯒꯤ ꯃꯄꯥꯗꯤ ꯉꯁꯤ ꯐꯥꯎꯕ ꯐꯖꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛ ꯍꯥꯠꯄꯒꯤ ꯖꯁꯇꯤꯁ ꯐꯪꯍꯜꯂꯨ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯍꯧꯖꯤꯛꯁꯨ ꯍꯟꯖꯟ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯒ ꯂꯩꯔꯤ꯫ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯨꯟꯖꯤꯌꯥꯒꯤ ꯇꯤꯛꯇꯣꯛ ꯑꯦꯀꯥꯎꯟꯗꯒꯤ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯄꯣꯁ ꯑꯃꯈꯛ ꯊꯥꯒꯠꯂꯝꯃꯤ꯫ ꯄꯣꯁ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯕ꯭ꯔꯦꯗ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ, ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ꯫